People's Union for Civil Liberties (PUCL) na makoigi Independent People's Tribunal on the ongoing conflict in Manipur the piriba report da kanglup amatada atamna na maral siba laite haina sengdorakle wafam ase Inner Manipur Lok Sabha ge MP Dr. Ngomcha Bimol'S jamna report asi michang mikhai nai amade insensitive oi haina fongdokhiba wafam adugi paukhum oina pirakhibane PUCL gi President Kavita Srivastava amade General Secretary Dr. V. Suresna report aduda irang asi karam na haurakibano haibadu Mitay amadi kuki victims singi warol taraga sagatna bahotna bane loina na English singani kun humdoigi me ahumdagi thoglakhiba irang ase irang haukhiba numit adugi mamangda thokhiba thodokwa thoksingna thokhalakpani haibasi mayek sengle haire report asida Manipur khundariba Maitay kuki naga amade Pangal yauna kanglup khuding na thengnariba awabasing utli pes chatru kamarfu mangagi oiber report asida relief camp talairiba IDP lising homfurom ge awabasing khanganbaga loinana irang asi athuba matamda loisinaba peace talk taunaba taksinbane PUCL gi maikaidage evidence se yumfam oiba wafam fongdoklakpada taramna oi loyana wari sanaduna tungkoiba waroisin amade mahausa gi punsida puraknaba hotnasi hairakli